ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯨꯀꯤ ꯏꯟꯄꯤ ꯀꯥꯡꯄꯣꯛꯄꯤꯅ ꯂꯨꯄꯥ ꯂꯥꯈ 10 ꯆꯥꯔꯒ ꯁꯥꯏꯕꯣꯜ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯄꯣꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯁꯥꯏꯕꯣꯜ ꯄꯣꯁ ꯑꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯣꯁꯅꯤ꯫ ꯃꯁꯤ ꯐꯥꯎꯔꯒ ꯑꯇꯣꯞꯄ ꯄꯣꯁꯁꯤꯡꯗ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯣꯠꯂꯝ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ꯫ ꯁꯥꯏꯕꯣꯜ ꯄꯣꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯤꯟꯅꯈꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯇꯩ ꯇꯦꯔꯣꯔꯤꯁ ꯄꯣꯁꯁꯤꯡꯒꯤ ꯂꯣꯖꯤꯁꯇꯤꯛ ꯂꯥꯏꯟꯁꯨ ꯇꯠꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯀꯨꯀꯤ ꯏꯟꯄꯤꯅ ꯇꯧꯔꯣ, ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯏꯕꯣꯜ ꯄꯣꯁ ꯑꯁꯤ ꯉꯥꯛꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯣꯄꯔꯦꯁꯟ ꯆꯪꯍꯟꯗꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯅ ꯇ꯭ꯔꯛ 90ꯃꯨꯛꯅ ꯀꯥꯡꯄꯣꯛꯄꯤ ꯁꯥꯏꯀꯜꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯇ꯭ꯔꯤꯞ ꯀꯌꯥ ꯍꯟꯒꯠ ꯍꯟꯗꯥ ꯆꯪꯅ ꯍꯣꯜꯂꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯨꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯏꯟꯄꯤꯅ ꯂꯨꯄꯥ ꯂꯥꯈ 10 ꯆꯥꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯥꯏꯕꯣꯜ ꯄꯣꯁ ꯄꯤꯊꯣꯛꯈꯤꯅꯕ ꯁꯦꯇꯤꯡ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯪꯂꯛꯂꯤ꯫ ꯄꯕ꯭ꯂꯤꯛꯅ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯊꯥꯖꯗꯕꯒꯤ ꯃꯔꯝꯗꯤ ꯁꯥꯏꯀꯜꯗ ꯐꯣꯔꯦꯟꯗꯒꯤ ꯊꯥꯗꯔꯛꯈꯤꯕ ꯄꯩꯁꯥ ꯂꯤꯗꯔ ꯈꯔꯅ ꯂꯣꯟꯅ ꯌꯦꯟꯅꯈꯤꯕ, ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯅꯨꯄꯤꯒ ꯌꯥꯔꯦꯛꯅꯔꯒ ꯂꯩꯃꯤꯟꯅꯔꯨꯔꯕꯗꯒꯤ ꯀꯨꯀꯤ ꯑꯥꯔꯝ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯂꯤꯗꯔ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯗꯒꯤ ꯄꯤꯔꯛꯄ ꯗ꯭ꯔꯣꯟ ꯁꯥꯏꯀꯜꯒꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯏꯖꯔꯦꯜꯗꯒꯤ ꯄꯩꯁꯥ ꯊꯥꯗꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯄꯤꯔꯒ ꯁꯥꯏꯀꯜꯒꯤ ꯁꯔꯨꯛ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯊꯥ ꯑꯁꯤ ꯖꯅꯋꯥꯔꯤꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯞ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕꯤ ꯊꯥꯗꯅ ꯏꯟꯗꯤꯌꯥ ꯗꯤꯁꯇꯦꯕꯤꯂꯥꯏꯖ ꯇꯧꯅꯅꯕ, ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠ ꯏꯟꯊꯨꯅꯅꯕ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀꯤ ꯄ꯭ꯂꯦꯌꯔ ꯏꯂꯤꯃꯤꯅꯦꯠ ꯇꯧꯅꯅꯕ ꯑꯔꯣꯏꯕꯤꯗ ꯇꯧꯔꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯌꯨ.ꯑꯦꯁ.ꯅꯁꯨ ꯏꯟꯗꯤꯌꯥꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯗꯤꯞ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜꯅꯤ꯫ ꯔꯨꯁꯤꯌꯥ ꯃꯅꯨꯡꯗ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯕꯤꯄꯤꯟ ꯔꯥꯋꯠ ꯍꯦꯂꯤꯀꯣꯞꯇꯔ ꯀ꯭ꯔꯥꯁꯇ ꯁꯤꯈ꯭ꯔꯕ ꯑꯗꯨꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯔꯤꯖꯤꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯗꯤꯞ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡ ꯑꯁꯤꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯍꯦꯛꯇ ꯇꯧꯕ ꯉꯝꯃꯤ꯫ ꯗꯤꯞ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯃꯅꯨꯡꯗ ꯏꯟꯐꯤꯜꯇꯔꯦꯠ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯣꯅꯦꯜ ꯅꯥꯇꯩ ꯆꯥꯗꯕꯁꯤꯡꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯂꯥꯁꯤꯐꯥꯏꯗ ꯗꯣꯀꯨꯃꯦꯟꯠ ꯁꯤꯌꯔ ꯇꯧꯈꯤꯕꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯩꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯌꯨ.ꯑꯦꯁ, ꯌꯨꯔꯣꯞ, ꯏꯖꯔꯦꯜꯗ ꯌꯧꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯁ꯭ꯄꯥꯏ ꯋꯥꯔꯐꯤꯌꯔ ꯑꯁꯤꯅꯤ ꯗꯤꯞ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯂꯥꯁꯠ ꯕ꯭ꯂꯣ ꯑꯁꯤꯗ ꯃꯣꯗꯤ ꯁꯔꯀꯥꯔ ꯏꯟꯊꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯀꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯀꯣꯟ, ꯃꯤꯅꯤꯁꯇꯔꯁ, ꯄꯣꯂꯤꯇꯤꯁꯤꯌꯟ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯃꯈꯣꯏꯒꯤ ꯃꯦꯟ ꯇꯥꯔꯒꯦꯠꯅꯤ꯫ ꯃꯅꯤꯄꯨꯔꯁꯨ ꯃꯈꯣꯏꯒꯤ ꯃꯦꯟ ꯇꯥꯔꯒꯦꯠꯅꯤ꯫ ꯏꯟꯗꯤꯌꯥꯁꯨ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯖꯅꯋꯥꯔꯤ 20ꯗ ꯋꯥꯁꯛ ꯂꯧꯕ ꯐꯥꯎꯕ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯇꯧꯔꯛꯀꯗꯕ ꯑꯦꯇꯦꯛ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯋꯥꯁꯛ ꯂꯧꯗ꯭ꯔꯤꯉꯩꯗꯅꯤ꯫ ꯋꯥꯁꯛ ꯂꯧꯔ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕꯗꯤ ꯗꯤꯞ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯀꯤ ꯄ꯭ꯂꯥꯟ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯒꯅꯤ꯫ ꯌꯨ.ꯑꯦꯁ ꯏꯟꯗꯤꯌꯥ ꯏꯟꯇꯤꯂꯤꯖꯦꯟꯁ ꯁꯤꯌꯔꯤꯡ ꯇꯧꯔꯒꯁꯨ ꯍꯧꯖꯤꯛ ꯀꯌꯥ ꯏꯐꯦꯛꯇꯤꯚ ꯑꯣꯏꯗꯦ꯫ ꯌꯨ.ꯑꯦꯁ, ꯌꯨ.ꯀꯦ, ꯑꯁꯇ꯭ꯔꯦꯂꯤꯌꯥ, ꯀꯅꯥꯗꯥ ꯑꯃꯗꯤ ꯅ꯭ꯌꯨꯖꯤꯂꯦꯟꯗꯒꯤ 5 ꯑꯥꯏꯁ ꯍꯥꯏꯅ ꯈꯪꯅꯕ 5 ꯀꯟꯇ꯭ꯔꯤꯁ ꯏꯟꯇꯤꯂꯤꯖꯦꯟꯁ ꯁꯤꯌꯔꯤꯡꯗꯒꯤ ꯏꯟꯗꯤꯌꯥꯅ ꯐꯪꯂꯤꯕ ꯏꯟꯇꯤꯂꯤꯖꯦꯟꯁ ꯏꯟꯄꯨꯠ ꯑꯁꯤ ꯗꯥꯏꯔꯦꯛ ꯄꯥꯔꯠꯅꯔ ꯅꯠꯇꯕꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯦꯗ ꯑꯣꯏ, ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯦ꯫ 5 ꯑꯥꯏꯁ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯀꯅꯥꯗꯥ ꯐꯣꯡꯅ ꯈꯥꯂꯤꯁꯇꯥꯟ ꯁꯧꯒꯠꯂꯤ꯫ ꯌꯨ.ꯀꯦ, ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯁꯨ ꯈꯥꯂꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯕ ꯐꯥꯎꯕ ꯑꯦꯛꯁꯟ ꯀꯌꯥ ꯂꯧꯈꯠꯇꯦ꯫ ꯁꯔꯄ꯭ꯔꯥꯏꯖ ꯁꯤꯂꯣꯡꯗ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯇꯦꯝꯄꯜꯗꯤ ꯂꯩꯔꯒ ꯍꯤꯟꯗꯨ ꯇꯦꯝꯄꯜꯗꯤ ꯂꯩꯇꯕꯅꯤ꯫ ꯏꯟꯗꯤꯌꯥꯁꯨ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝꯒꯤ 24 ꯀꯟꯇ꯭ꯔꯤꯒ ꯏꯟꯇꯤꯂꯤꯖꯦꯟꯁ ꯁꯤꯌꯔꯤꯡ ꯇꯧꯔꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯛꯁ ꯑꯃꯗꯤ ꯀ꯭ꯋꯥꯗ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯏꯟꯇꯤꯂꯤꯖꯦꯟꯁ ꯁꯤꯌꯔꯤꯡ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯁꯨꯔꯆꯟꯗ꯭ꯔ ꯖꯇꯣꯀꯥ ꯁꯦꯝꯕꯣꯏ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯂꯣꯛꯂꯥꯏꯐꯥꯏ ꯍꯥꯏꯕ ꯃꯐꯝ ꯖꯣꯃꯤꯁꯤꯡꯒꯤ ꯃꯤꯇꯤꯡ ꯇꯧꯐꯝꯗ KNAꯅ ꯀꯥꯞꯈꯥꯏꯔꯨꯔꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯖꯣꯃꯤꯁꯤꯡꯅ ꯀꯨꯀꯤ ꯑꯃ ꯇꯝꯊꯤꯅ ꯐꯨꯗꯔꯛꯈ꯭ꯔꯦ꯫ 28ꯇ ꯐꯣꯇꯣꯗꯤ ꯏ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯍꯥꯞꯆꯔꯔꯣꯏꯒꯦ꯫ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯇ꯭ꯔꯥꯟꯁꯂꯦꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ, ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯔꯤ꯫ ꯁꯥꯏꯕꯣꯜ ꯇꯨꯏꯆꯤꯟ ꯁꯅꯥꯁꯥꯕꯤ ꯁꯣꯝꯗ ꯐꯥꯌꯔꯤꯡ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯐꯥꯌꯔꯤꯡ ꯂꯣꯏꯕꯒ ꯁꯤꯐꯥꯏꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯌꯥꯗꯕꯗꯒꯤ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯁꯥꯏꯕꯣꯜ ꯄꯣꯁꯠ 1 ꯑꯁꯤ ꯊꯥꯗꯣꯛꯄꯗ ꯇꯥꯔꯦ꯫ ꯁꯤꯐꯥꯏꯁꯤꯡꯗ ꯄꯤꯊꯣꯛꯑꯦ ꯃꯗꯨꯅ ꯆꯤꯡꯗꯥꯏ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯅꯤ꯫ ꯁꯤꯒꯤ ꯄꯣꯁꯠ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯅꯤ, ꯕꯪꯀꯔ ꯊꯨꯒꯥꯏꯔꯝꯃꯅꯤ, ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫
ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯆꯥꯗꯗꯅ ꯂꯣꯏꯅ ꯁꯤꯔꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯣꯃꯤꯁꯤꯡꯅ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯁꯣꯝꯗ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯇꯝꯊꯤꯅ ꯐꯨꯔꯛꯄꯗꯒꯤ ꯀꯨꯀꯤꯅ ꯖꯣꯃꯤꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ꯫ ꯁꯦꯜꯃꯦꯠ ꯕ꯭ꯔꯤꯖ ꯂꯥꯏꯠ ꯍꯥꯎꯁ ꯍꯦꯟꯗꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯀꯨꯀꯤꯅ ꯖꯣꯃꯤꯁꯤꯡꯁꯤ ꯈꯔꯗꯤ ꯑꯣꯠꯄꯤꯕ ꯖꯥꯠꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯣꯃꯤꯁꯤꯡꯒꯤ ꯕꯟꯗ ꯀꯨꯀꯤꯅ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯒꯥꯔꯤ ꯊꯨꯒꯥꯏꯔꯛꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ, ꯃꯇꯨꯡꯗ ꯆꯪꯂꯛꯀꯅꯨ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛ ꯀꯥꯏꯗꯅꯕ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ ꯍꯥꯏꯕ ꯋꯥꯐꯝ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯄꯦꯖ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯌꯦꯡ ꯁꯥꯏꯕꯣꯜꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯥꯏꯀꯨꯜꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯂꯥꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯦꯇꯤꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯏꯌꯥꯝꯕ ꯇꯣꯏꯖꯝ ꯆꯟꯗ꯭ꯔꯃꯅꯤ ꯑꯦꯇꯤ ꯌꯨꯅꯤꯠ 11 ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯃꯨꯡ ꯃꯅꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯑꯦꯇꯤꯅ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤ꯫ KM ꯕ꯭ꯂꯨꯃꯤꯡ ꯁ꯭ꯀꯨꯜ ꯈꯥꯡꯉꯕꯣꯛ ꯑꯩꯒꯤ ꯏꯕꯣꯛ ꯅꯨꯃꯤꯠꯇ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯕ ꯂꯥꯛꯂꯤ꯫ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯊꯧꯅꯥ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯏꯌꯥꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯦꯇꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯟꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯊꯝꯖꯒꯦ꯫ ꯉꯁꯤ 31 ꯗꯤꯁꯦꯝꯕꯔ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯅꯤꯠ 40 ꯄꯂꯦꯜꯗ ꯄꯥꯡꯊꯣꯛꯀꯗꯕ ꯏꯒꯤ ꯄꯜ ꯉꯥꯛꯄꯒꯤ ꯊꯧꯔꯝꯗ ꯑꯩꯕꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯔꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯆꯠꯅꯕꯒꯤ ꯔꯦꯗꯤ ꯇꯧꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯇꯣꯞꯄ ꯑꯔꯨꯕ ꯊꯕꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏꯗꯧꯔꯦ꯫ ꯌꯨꯅꯤꯠ 40ꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯑꯃꯗꯤ ꯄꯂꯦꯜꯒꯤ ꯅꯨꯡꯁꯤꯔꯕ प्रजाꯁꯤꯡꯅ ꯋꯥꯔꯧꯕꯤꯗꯅꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯒꯦ꯫ 31 ꯗꯤꯁꯦꯝꯕꯔ 7 AM ꯉꯁꯤꯁꯨ ꯑꯞꯗꯦꯠ ꯁꯥꯏꯕꯣꯜꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯤꯡꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯁꯠꯗꯥꯎꯟ ꯆꯨꯔꯥꯆꯥꯟꯄꯨꯔ ꯁꯠꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ZRAꯗ ꯁ꯭ꯀꯣꯠꯂꯦꯟ ꯑꯗꯥꯏꯗ ꯗ꯭ꯌꯨꯇꯤ ꯄꯣꯁꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ KNAꯅ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗꯨꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯄꯩꯇꯦ ꯀꯥꯡꯕꯨꯗ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨ ꯏꯄꯥ ꯏꯄꯨ ꯆꯠꯅꯕꯤꯒꯤ ꯃꯑꯣꯡꯗ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯠꯗꯥꯎꯟ ꯍꯥꯡꯉꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 146 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 108 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯒꯥꯏꯁꯥꯕꯤ ꯀꯣꯟꯆꯥꯛ ꯌꯥꯡꯕꯤ ꯂꯝꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯣꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯦꯒꯖꯤꯟ ꯌꯥꯎꯕ 9mm ꯄꯤꯁꯇꯣꯜ 2, ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯀꯥꯔꯕꯥꯏꯟ ꯑꯃ, .303 ꯔꯥꯏꯐꯜꯗꯒꯤ ꯃꯣꯗꯤꯐꯥꯏ ꯇꯧꯔꯕ ꯁ꯭ꯀꯣꯞ ꯁꯥꯏꯠ ꯌꯥꯎꯕ ꯁ꯭ꯅꯥꯏꯄꯔ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ 3 ꯀꯥꯞꯄ ꯌꯥꯔꯤꯕ 9mm ꯃꯔꯨ 12, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯃꯔꯨ 2, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 4, ꯕꯥꯎꯐꯦꯡ ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯣꯛ ꯃꯄꯤ 4 ꯄꯤꯔꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫